ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯉꯁꯤꯁꯨ ꯅꯨꯄꯥ ꯈꯔ ꯂꯩꯔꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯂꯥꯏꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯀꯌꯥꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯂꯤ ꯑꯃꯗꯤ ꯌꯣꯠꯆꯥꯕꯤꯒꯨꯝꯅ ꯆꯤꯡꯁꯤꯜꯂꯤ ꯑꯃꯔꯣꯝꯗꯅ ꯅꯨꯄꯥ ꯈꯔꯅ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯟ ꯀꯌꯥ ꯑꯃꯗꯤ ꯅꯨꯡꯁꯤꯠꯇ ꯇꯤꯟꯈꯤ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯗ ꯇꯨꯀꯠꯆꯕ ꯃꯤꯠꯌꯦꯡꯁꯤꯡ ꯌꯦꯡꯕ ꯍꯧꯔꯛꯏ ꯑꯁꯤꯒꯨꯝꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯑꯗꯨꯕꯨ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ masana masabu yamna mamal leitaba misak amagum khanja isana isabu yengsinjaba haibasi chumduna leiragadaba wafam amani adubu nangna kaidonungda su nasana nasabudi minamganu nupina yabide haiduna nupida blame tawbagi mahutta nasada kari watpagi thoklibano haibadu menkatnaba hana honajo Delhi dos manipur mayambu taram nokchari matau karamna Nupibu Yotchabigumna attract tawgani haibagi matangda mayamgidamakta anawba video ama puduna lakchari asigumba kanaraba video sibu yenglaga somgi confident level ama hengathalu amati nangna apama nupi amabu Yotchabina Chingsinbagum chingsillu ahanba rule asidi pangal thawna liba nupa ama oyu mahausana nupi sing asi pangal amadi mathawna liba nupa sing tabu makoigi khongburu oiba pamjai masi makoida yamna secure oiba feelings ama lakali masi hai haiduna su nangna singba watpa nupa amagi saktam lauraga nupi mamangda akan athau saw haibani natte masidi masa mathanta pitokjarakadaba amadi yamna natural oiba magun amani asigumba makalgi pangal amadi mathawna leiba nupa sing ekoigi irakta leitaba natte nupa amaina poklabadi makoigumna oinaba hotnabada karisu akaiba leite testosterone yamna thina nemba nupa kangbu aduna wari ama oikraka nahaki haksangda cheliba ikeng adudasu asigumba pangal thawna asi yauraga pokjare adubu chawkhatlaba khunai asina nangondagi asigumba posak asibu munnanaba kana honarakani hauchikalgi sijinariba anauba hidak langtaksing asinasu nahaki pangal thawna adubu manghanbada yamna chawna mating pangli Nupa kaya amana internet sisinaduna online da sexual content kaya ama yengduna masadagi angakpa fangna energy kaya ama mangale asigumlaba chawkhatlaba khunai asigi langda tubagi mahutta nahakna nasagi kanaba amadi confident level hengathanba yaba thabak kaya tawba yai kudam oina haksang sajel tawba family gi matam biba amadi ningthijana tumba yai aikoina amaga competition tawbada saruk yabasu yamna kanai masina haksangda testosterone hengathanbada yamna chawna mateng oigani adubu ngasigi chawkhatlaba mikup asidadi competitive oiba nupasing asibu ikaiba pibi amadi yariba makai lapna laikinabasu honabi haibige mun tasilu naki nasada pangal thawna piba posak adu karino haiba khangjilu aduga masimasu khangjilu karamba posakna nangondagi pangal thawna manghali haina ngasigi motaba khunai asida nangondagi karamna pangal thawna lauthokduna asonba mi ama ohinbagi lang kaya amasu namangda thaktuna leiri masidagi cheksinbiyu anisuba rule asidi mi amabu sumatpa natraga inspire tawhanba ngamba oigadabani miyambu sumatpa ngamba amadi inspire tawhanba ngamba adugumba nupa adudi yamna tinaba nuaiba amadi kutkan panganba oi asigumba thingba sungam ngamlaroidaba posak ani asina hek punkibada nupi amatana kaidonungda khangduna leiba ngamloi karigumbada nahakna miyam tinba ka amada changlabasu nahaki adugumba miyambu sumatpa ngamba amadi inspire tawba ngamba sakti aduna miyamna nangbu nungsigani amadi nahaki ideas adubu makoina thazagani masi leader ama oibagi yamna changda yadraba magun amani masina nahakpu follow tawriba miyoi kayana nangidamakta kathokpagi pangal adu pibigadawribani asigumba angakpa magun asi nahakna khalamba yai nupa kharada pokpadagi yawjarakpani aduga khara amadana pokpada yawrakti haina adubu yamna nungairiba wa amana nahakna miyambu Yotchabigumna Chingsinba Ngamba magun asi oiraknaba nahakna genetic ta yawjarakpa natraga lottery fawagi mathau tati hairiba magun asi nupa amada yawraknaba hotnabada pangal amadi thawna soidana changani nupiga wari sanaba matamda nangna wa yamna ngangdaba amadi nupi aduna ngangmoda tapa ngamba tamsila masina nakpu magun leiba mi ama ohinbata natana
wa ngangliba mi aduna masana masabu confident amadi nangna mamal pi haibadu masada fahunkani matang sana nangna wa hangang amadi nupi aduna wa nganglingay mifam honganu nokfet taw amadi pisum suglap tawduna kok nomlaga yaningba phongdokpa asina chingba tawba yai nupi na wa nganglingay nahakna wa ngangdana mitchana batam masina nahakna piningleba message adu pibada amadi wari sanabada nahakki changkhonba amadi khudum chanbagi saktam adu utkani masi hai haiduna su nangna namangda leiriba mi aduda leptana mitchano haibadi natte nangna mangonda wa haiba matamda amadi mahakna su nangonda wa nganglakpa matamda mitchana badi darkar leigani matang chana nangna mitpham hongdokpadi yai adubu kaidonungda wa ngangba matamda makhada yenganu amadi maru oiba wa khang ngangbiyu mi kudimak tuan ba character oi khara amana over confident oi aduga khara amana yamna chinglemi mi khara di animak oibusu yawi nangna oiningba mi ama oisanu adubu nahakna ngangthokadaba wa adu yamna confident leina point oiba sarukha ngangbi nupi singna confident leiba amadi yamna curious oiba nupa amabu pami karigumbada nahakna nasagi maramda nupi de information mayam ama impress tawnabani khanduna haidoklagadi soidana naki mamal hantarakani maram aduna miyamna inspire tawba misak ama oige hairagadi nasana nasagi value khangso tasilu masimasu karigumba nangi kadai fawba tawba ngambagi pangal thawna adu nasana khangjadrapa amadi nasana nasada thajaba watlabadi kamdawna atopa mina nangbo value bibi matam leiba khibikta confident amaga loinana nangna pamjaba nupi adugi thamoi adubu sungutpa ngamgani haibagi thajabasu nasada thamjau ahum suba rule asidi dress ningthijana setpa amadi haksang manam chelhandaba asini lairik amabu lairik adugi makhumna takti haina aikoina hanjin nakong asina takre adubu haiba power asita singa nupi obisingi matangadi yamna thina lali haibi hai nahaki ahanba impressions aduna nupi obisingi mafamdadi aroibasu oigadawribani maramdi masi cinema drama gi matawgumna sin hekta maksin bi yabanati karigumba hakna ningthijana set chadraba amadi haksang manam chenlaba soidre nupi aduna nangbu kaukloklamba masina makoida nupa aduna thoksadi haibagi wakhalon ama pokale maram aduna nasagi lunanba amadi manam chelandana thamba mathautai masidan hakna wari saba matamda henna confidence laknaba mouth freshener su matang chana sijinabe nangna setting ba visual set sanu nupi singna ahanba notice tawgadoriba asi nahaki grooming habits asini masidan haki sam koi haksang manam amadi haksang lunanba asina chingba sing asi yauri nahakna ningthijana samkakpa nasaga chanana koi khakpagi style amadi haksang manam chendanaba kulon haibadi perfume sijinabe yai masigi sumathakta nupina nupa amadagi chanaba dressing sense amasu expect tawe isam samna hairabada mina setli haiduna hairiba dress adu engonda chanaramdabi hai maram aduna isaga chanaba dress setuna isagi physique ki matung ina set chawa darkar leigani mi khudingi masagi style amamam leijai maram aduna nangsu nasaga chanaba style ama kanjau adubu nupa ayamana masi kanadaba matam manghanbani haina khali tasengna masi nangi aran wakhaluni matau karamna aikoina dress asi casual classy natraga sporty looks ohingani khangba asi nupi khaki natana hiram kayada kanaba lakani maramdi nangna business meeting amada yamna casual oiba set chadna chatabadi nahakbu mina serious oina lawiroi amadi nangna icham chamna khalambadi hai adubu matam asidadi asumna chane maram aduna matam khara lauraga nasaga chanaba style khalu amadi ano style kaya try tawbasu yai mari suba amadi aroiba rule asidi kaidonungdan hakna pamjaba nupi aduda maki tunglamset ki maramda hangbiruno nangna yamna thina pamjaba nupi aduga ahanba wari sanaba matamda kaidonungda maki past life ki maramda nangna hangnu masina naki gentleman oiba amadi determine oiba wakal adu utkadawibani masigi sumathakta nupi aduna yamna secure oiba feelings amasu lehengani mi ayamana past life ki maramda khangningi adubu nupa ama oina nangna nupi aduga thengnaruba mikup aduna ahanba tangkak oigadawribani karigumbada nanga nupi aduga phone da wari sanaringai khanghaudana nupi aduna phone kakkiba tarabasu kaidonungda nangna ring tawru mathangda
nupi aduga wari saba matamdasu kaidonungda madugi maramsu hangdunu. Nupi aduna achinma natraga maram amadagi phone kaklambasu yai. Matamgi matong ina nupi aduna nangna hangdabagi maram soidana khanglakani amadi yamna thina saklakani. Masina nupi adubu Yotchabigumna soidana chingsinlakani.